lepa leituna sum lakmana lamai thanbi maibul oi maning makha tamna koipai paiduna sanaba chabit chabit lawba pathi kumthina marang kaina leiba mafam ama yaure maning makha tamli maibul singado higok machugi oina su tawi mai singdo taibang migi sahum phangbada maibul singdo maike khudin sandoktuna koipai paiduna leirumbadagi maike yamatada pareng lengkre khutta pairamba mairado muthatlikade khangi lamai thanbi singsina makhoina leiriba maike somda soiduna lakani haiba anido chatlambadagi asongma napida tangjapham loduna paktharaga lotli kaigi mapal napina tang napigi mapal kaina tang haiduni lamai thanbi singado nganuna pareng sana chatpago makhoina lotlibudu tamna mathang mathang paisile akoibudu koilele makhoidu phangkiba sawumdo karino haibagi mawne koipai pairi koithi thiri aniduna napi marumdu changchinduna lotpadudadi lamai thangbi singaduna phanglamdi yamna khonglei thuna mekup amta panthadana kadengna maidu muthat lobani ma su kangi mina haina bata lamai thanbisu taibang mi u yade maibul gi masak oiraga mi mabu phangnaba koitan tale yabi thawai lawi mangjongna lausing khara khangobana maira mangaldo makhoina udrine phat launu muthat lobani tumit changu changu ngarang ngarang ngangli chotli chotli law mafam go oire tin kang amadi atai mina uba phangdaba apik apik ba thawai pan ba singchu marang kai mafam du dale ani du tasin du lotuna lerimba mapado karimta phangba ngamdraba du dade lamai than bi singado hauna du mafam du thadok du umang du gi atopa mafam amada yam lapna pai du na chatki lamai than du singado hek pai du na chatki baga lotuna lerimba ni do phuk launa hogulakle satkhra maliko tada satkhre yam lamna kibu gijai nei de tawrise amagi mathangda ama aibu ngarangdagi hairiduni aikhoina chatkadorba khongchat ase afa nungagi khongchat natte hoida aduda aidi panghen henjeloi da boy ningluba tamba ngamdriko mathangna mukari nongse kayam watlebano ngandoiba nong nganingbu matamdoina nongalasuna tadagi wataside nangna nongalaningido apang karigumba nongan kiban haladi ibani tawriba thabakse hotneribase arembada oidoiba khangaba o asumna nido lotlambadagi ningsha hondoktuna wari sanaba haurakpada ngaire makhoina ngasaidagi thiriba mafam sida soidra haibagi songlai masada inil lama faurame muthat duraba uchan meiradu pai pathi komthi amada sup launa yongshilubada mutluraba mairido naunana mairi thokna chaklaklai leiwana mairido chahanbadi natte mafam adugi akoibadugi phibam oiriba nungchit nungsagi chamot chamot lawa ising nungchit kumba natraga sawmama manilgo masakti udaba sandoktuna lai maduga sukna samnarubadagi mutluraba maido mairi thokna chaklakpane maido chakpada horokpada anido awai khum tawne tada kaidorage mairi sidi higok machuna henjendro kamdongna chaklibano hai apang jaw mafam sigi akoibagi phibam nani kijareda isingi inil marakta top topa mayayam lainungdagi puduk puduk shawbugi makholama athapada tabra tayatada puduk puduk shawbugi makholse aikhoina pamlibu panthungdo makholsiga sagonaduna leire makholsigi haurakpam oiriba mafamduda yaunaba changchinse soida ngamdanaba thaurem warem tawduna leiba yarara aigi tung thangrola maido ai paige tada paidra su yare ne aigi tung thangduna tumina dum inaro
ꯍꯣꯏ ꯇꯥꯗ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯥꯗꯤ ꯇꯨꯃꯤꯟ ꯍꯥꯏꯕ ꯏꯟꯕ ꯈꯛꯇꯅꯤ ꯃꯇꯥꯡꯗꯨꯗ ꯇꯧꯗꯣꯏꯁꯦ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯂꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯔꯨꯛ ꯄꯨꯔꯨꯛ ꯁꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯄꯥꯊꯤ ꯈꯣꯝꯊꯤ ꯃꯄꯥꯗꯣ ꯌꯧꯔꯦ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯄꯨꯔꯨꯛ ꯁꯧꯕꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯈꯩ ꯄꯨꯗꯨꯛ ꯄꯨꯗꯨꯛ ꯁꯧꯗꯨꯅ ꯂꯩꯕꯗꯣ ꯃꯤꯠꯃꯥꯡꯗꯨꯗ ꯎꯔꯦ ꯃꯄꯥꯗꯨꯒꯤ ꯑꯃꯨꯛ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯥꯏꯔꯦꯟ ꯑꯁꯤꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯀꯗꯦꯡ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕꯗꯧꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕ ꯍꯧꯔꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯣ ꯊꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯥꯏꯔꯦꯟ ꯑꯁꯤꯕꯅ ꯃꯥꯡꯗ ꯏꯁꯥꯡ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯒꯗꯕ ꯃꯤ ꯑꯃꯅ ꯄꯥꯛ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯏꯆꯪ ꯊꯧꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯀꯞꯂꯤ ꯀꯞꯂꯤ ꯀꯗꯦꯡꯅ ꯇꯥꯗꯥ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯁꯥꯗ ꯅꯠꯇꯅ ꯃꯥꯏ ꯃꯤꯠ ꯄꯨꯝꯕꯁꯨ ꯃꯊꯥ ꯃꯊꯥ ꯄꯣꯝꯕꯗꯧꯅ ꯇꯧꯏ ꯇꯥꯗꯥ ꯃꯔꯦꯡ ꯃꯔꯦꯡ ꯍꯦꯛ ꯆꯠꯄꯗꯧꯅ ꯇꯥꯗꯥ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯅꯅꯥꯎ ꯁꯤꯔꯣ ꯍꯥꯏꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯁꯤꯒꯅꯤ ꯁꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯂꯩꯒꯗꯣꯏꯔꯥ ꯑꯩꯅ ꯇꯥꯕꯗ ꯃꯤꯅꯁꯨ ꯂꯥꯏꯔꯦꯟ ꯑꯣꯜꯂꯤ ꯍꯥꯏ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗ ꯅꯪꯒꯤ ꯂꯥꯏꯑꯣꯡꯁꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯝꯇ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯣ ꯅꯪꯅ ꯑꯣꯛꯅꯔꯤꯕ ꯇꯤꯟꯖꯨ ꯂꯥꯏꯆꯨꯔꯤꯕ ꯂꯥꯏꯔꯦꯟꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯦꯟꯅꯣ ꯍꯥꯟꯅ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯕ ꯇꯨꯈꯣꯡ ꯀꯌꯥꯕꯨ ꯄꯨꯕ ꯅꯠꯇ꯭ꯔꯒ ꯂꯝ ꯄꯨꯕ ꯂꯥꯏꯔꯦꯟꯁꯤꯡ ꯃꯈꯣꯏꯗꯤ ꯑꯣꯟꯅꯤꯡ ꯑꯣꯟꯅꯤꯡꯕ ꯃꯁꯛ ꯑꯣꯟꯕ ꯉꯝꯕ ꯂꯥꯏꯔꯦꯟꯅꯤ ꯂꯥꯏꯔꯦꯟ ꯃꯈꯜꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡ ꯅꯪꯒꯤ ꯑꯣꯛꯅꯔꯤꯕꯁꯦ ꯐꯅꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯇꯧꯒꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯈꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯃꯥꯏꯕ ꯆꯣꯡꯂꯩꯗꯣ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕ ꯍꯩꯇꯕ ꯂꯩꯇꯦ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯠ ꯁꯤꯠ ꯅꯥꯟꯅ ꯈꯪꯖꯤꯟ ꯍꯩꯖꯤꯜꯂꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕ ꯇꯤꯟꯆꯨ ꯂꯥꯏꯆꯨꯗꯅꯕ ꯃꯁꯥꯗ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯁꯤꯕ ꯎꯕꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯗ꯭ꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯂꯤꯕ ꯀꯗꯦꯡꯗꯤ ꯅꯍꯥꯅꯤ ꯃꯥꯏꯕ ꯇꯝꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯔꯝꯅꯗꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯂꯝ ꯄꯨꯝꯕ ꯁꯤꯠ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯍꯩꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯗꯦꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯕꯨꯛ ꯐꯥꯎꯕꯗꯤ ꯀꯟꯈꯠꯇ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯑꯃꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕ ꯈꯛꯇꯅꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯀꯔꯝꯕ ꯂꯥꯏꯔꯦꯟ ꯑꯣꯛꯅꯔꯤꯕꯅꯣ ꯃꯍꯥꯛ ꯈꯪꯂꯛꯂꯦ ꯃꯁꯥꯗ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅꯔꯛꯄ ꯈ꯭ꯋꯥꯡꯗ ꯌꯥꯟꯗꯨꯅ ꯂꯥꯛꯄ ꯈꯥꯎ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ ꯈꯥꯎꯗꯨꯗ ꯄꯣꯠꯆꯪ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯞꯂꯛꯂꯕꯅꯤ ꯂꯥꯏꯔꯦꯟ ꯊꯤꯕ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕ ꯊꯣꯛꯂꯣ ꯃꯇꯝꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯂꯥꯇꯣꯟ ꯑꯃꯗ ꯍꯩ ꯃꯔꯝ 8 ꯂꯩ ꯃꯔꯝ 8 ꯀꯕꯣꯛ ꯅꯥꯆꯟ 8 ꯄꯥꯟ ꯃꯅꯥꯎ ꯑꯃ ꯁꯤꯡ ꯃꯅꯥꯎ ꯑꯃ ꯍꯤꯗꯥꯛ ꯃꯅꯥ ꯑꯃꯗꯤ ꯂꯥꯁꯤꯡ ꯈꯔ ꯌꯥꯎꯅ ꯆꯕꯥꯟꯗꯣ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯏ ꯆꯕꯥꯟꯒꯤ ꯄꯣꯠꯂꯝꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯀꯗꯦꯡꯏꯕꯣ ꯆꯕꯥꯟꯁꯦ ꯍꯦꯛ ꯊꯥꯕꯗ ꯅꯪ ꯅꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯤꯗꯣ ꯁꯣꯏꯗꯅ ꯐꯈ꯭ꯔꯅꯤ ꯍꯣꯏ ꯇꯥꯗ ꯐꯅꯤꯕꯨ ꯍꯥꯏꯔꯕ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯐꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯔꯦꯝꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯆꯤꯟꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ ꯊꯤꯗ ꯇꯥꯗꯥ ꯑꯩꯗꯤ ꯃꯍꯧꯁꯥꯗꯒꯤ
ꯆꯤꯟꯁꯦ ꯈꯔ ꯌꯥꯎꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯏꯕꯣ ꯅꯪ ꯃꯤ ꯈꯠꯅꯕꯗ ꯆꯤꯟ ꯌꯥꯎꯕꯗ ꯃꯤꯅ ꯄꯨ ꯊꯥꯡꯕ ꯉꯝꯒꯗꯕ ꯂꯝꯕꯥ ꯄꯥꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ ꯆꯤꯟ ꯍꯥꯏꯕꯁꯤꯁꯨ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯕꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯦ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯂꯤꯉꯩ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯍꯣꯏ ꯇꯥꯗ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃ ꯃꯍꯥꯛ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯈꯔ ꯁꯥꯐꯒꯗꯕ ꯑꯀꯪꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯐꯝꯊꯩ ꯍꯦꯛ ꯐꯝꯊꯕꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯦ ꯆꯣꯡꯂꯩꯅ ꯈꯨꯟꯕꯤ ꯅꯨꯡꯊꯣꯡ ꯆꯤꯡ ꯆꯦꯡꯖꯥ ꯂꯥꯂꯨꯝ ꯊꯦꯟꯒꯤ ꯂꯤꯂꯤ ꯅꯗꯥꯡ ꯆꯥꯗꯦ ꯂꯩꯅꯨꯡ ꯇꯣꯡꯁꯨ ꯃꯟꯁꯦꯟꯕꯅ ꯆꯩꯕꯨꯜ ꯃꯈꯨꯠ ꯁꯨꯅ ꯇꯥꯡꯖ ꯃꯀꯨ ꯍꯨ ꯂꯤꯂꯥ ꯃꯇꯥꯡ ꯁꯤꯠꯅ ꯆꯩꯄꯤꯌꯦ ꯀꯧꯕ ꯀꯧꯅꯨ ꯂꯥꯏꯗꯤ ꯉꯥꯡꯉꯣꯏ ꯌꯣꯏꯃꯣꯡꯕꯅ ꯂꯣꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ ꯆꯤꯡꯕꯥꯟ ꯆꯔꯥ ꯂꯥꯏꯗꯤ ꯆꯤꯡꯖꯤꯡ ꯅꯥꯔꯜ ꯄꯥꯡꯒꯟꯕꯅ ꯁꯃꯨ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ ꯍꯪꯒꯦꯟ ꯄꯧꯕꯤ ꯂꯥꯏꯗꯤ ꯁꯤꯡꯖꯤꯟ ꯀꯥꯡꯕꯅꯥꯎ ꯁꯧꯖꯤꯟ ꯀꯥꯡꯕꯅꯥꯎ ꯊꯥꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ ꯃꯔꯣꯜ ꯃꯔꯜ ꯊꯨꯝꯅꯈꯤꯌꯦ ꯑꯁꯩ ꯋꯥꯡꯕꯤ ꯂꯥꯏꯗꯤ ꯈꯪꯁꯨ ꯅꯍꯥ ꯂꯥꯏꯔꯕ ꯂꯩꯀꯥꯏ ꯇꯤꯃꯦꯟꯇ ꯋꯥꯏꯕꯅ ꯇꯤꯃꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ ꯂꯝꯒ ꯂꯥꯏꯒꯗꯤ ꯇꯨꯕꯤ ꯃꯀꯣꯛ ꯑꯅꯤ ꯂꯣꯡꯕ ꯂꯥꯏꯔꯦꯟ ꯃꯃꯩ ꯇꯣꯟꯕꯕꯨ ꯇꯨꯕꯤ ꯃꯀꯣꯛ ꯄꯥꯡꯕꯅ ꯂꯩꯔꯣꯟ ꯖꯒꯣꯏ ꯂꯥꯅ ꯆꯛꯇꯥꯏꯌꯦ ꯅꯣꯡꯕꯥ ꯂꯥꯏꯔꯦꯟ ꯆꯥꯝꯕꯅ ꯈꯣꯟꯌꯥꯡ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ ꯏꯔꯤꯜ ꯂꯥꯏꯗꯤ ꯑꯃꯗꯤ ꯈꯨꯇꯥꯏ ꯊꯥꯡꯕꯅ ꯊꯥꯡꯁꯥꯡ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ ꯏꯔꯤꯜ ꯂꯥꯏ ꯑꯃꯗꯤ ꯇꯥꯎꯊꯤꯡ ꯃꯥꯡꯅ ꯊꯣꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯂꯩꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯄ ꯃꯁꯥ ꯃꯎꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ ꯊꯝꯅꯥ ꯈꯦꯟꯖꯣꯡꯈꯥꯗ ꯏꯁꯤꯡ ꯃꯔꯤꯛꯅ ꯂꯦꯡ ꯂꯦꯡ ꯇꯅꯤꯛ ꯇꯅꯤꯛꯅ ꯈꯥꯡꯕꯗꯧꯅ ꯈꯪꯗꯦ ꯀꯗꯦꯡ ꯃꯁꯥꯗꯣ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯝꯃꯤ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯡ ꯑꯗꯣ ꯇꯥꯔ ꯇꯥꯔꯒ ꯃꯍꯥꯛ ꯃꯁꯥꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕꯗꯧꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕꯗꯧꯅ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯃꯕꯨꯛꯅ ꯃꯊꯥꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯄꯥꯊꯤ ꯀꯣꯝꯊꯤꯗꯨꯗ ꯆꯛꯇꯥꯕꯗꯧꯅ ꯎꯔꯛꯏ ꯋꯥꯈꯜꯅ ꯑꯣꯏꯍꯟꯕ ꯉꯥꯛꯅꯤ ꯂꯝꯖꯤꯡꯈꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯤ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯈꯤꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯆꯣꯡꯂꯩꯒ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯐꯝꯂꯤ ꯆꯣꯡꯂꯩꯁꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯈꯔ ꯊꯨꯅ ꯐꯅꯕ ꯈꯪꯖꯕ ꯍꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯦ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯃꯃꯤꯠꯇ ꯀꯗꯦꯡꯒꯤ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯃ ꯎꯔꯝꯃꯤ ꯊꯧꯗꯣꯛꯇꯨꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯅꯨꯡ ꯆꯟ ꯃꯥ ꯃꯁꯥꯁꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯌꯥꯎꯕꯗꯧꯅ ꯎꯔꯝꯃꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯄꯥꯊꯤ ꯀꯣꯝꯊꯤꯁꯤꯗ ꯂꯥꯏꯔꯦꯟ ꯑꯇꯩꯁꯤꯡꯒ ꯂꯣꯏꯅꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯧꯅ ꯀꯛꯏꯅ ꯆꯤꯡꯖꯨꯝ ꯇꯥꯎꯕ ꯂꯝ ꯂꯨꯋꯥꯡ ꯇꯧꯍꯧꯕ ꯂꯝ ꯉꯥꯆꯛ ꯀꯣꯃꯣꯅ ꯍꯧꯕ ꯂꯝꯗꯝꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯊꯣꯛꯇꯨꯅ ꯂꯩꯕꯒꯨꯝ ꯃꯍꯥꯛꯁꯨ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯎꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯕ ꯊꯧꯗꯣꯛꯇꯣ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯝꯕꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯀꯗꯦꯡꯗꯣ ꯃꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯝꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ ꯃꯃꯤꯠ ꯃꯃꯥꯏ ꯃꯊꯥ ꯃꯊꯥ ꯄꯣꯝꯂꯝꯕꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯁꯥꯒꯤ ꯑꯅꯥꯕꯗꯣ ꯄꯨꯡꯐ ꯐꯔꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯗꯥ ꯄꯨꯡꯐ ꯐꯔꯦ ꯐꯅꯕ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯐꯠꯇ꯭ꯔꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤꯀꯣ ꯇꯥꯗ ꯅꯪꯁꯦ ꯍꯣ ꯌꯥꯔꯦ ꯈꯗꯥꯡ ꯀꯟ ꯇꯥꯗꯥ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯉꯥꯡꯈ꯭ꯔꯒꯦ ꯉꯥꯡꯗꯤꯅꯦ ꯇꯧꯕꯇꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤꯅꯦ ꯉꯥꯡꯗ ꯉꯥꯡꯖꯈ꯭ꯔꯔꯣꯏ ꯑꯩ ꯇꯧꯗꯧꯕ ꯑꯔꯨꯕ ꯊꯧ ꯑꯃ ꯄꯥꯡꯒꯗꯧꯕ ꯋꯥꯠꯂꯦ ꯍꯣꯏ ꯇꯥꯗ ꯂꯥꯏꯔꯦꯟ ꯑꯣꯛꯅꯕꯒꯤ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕꯒꯤ ꯊꯧꯗꯣ ꯄꯥꯡꯕ ꯂꯣꯏꯕꯒ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯔꯨ ꯃꯌꯥꯡ ꯈꯔ ꯂꯧꯔꯒ ꯈꯥꯀꯣꯛ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ ꯃꯗꯨ ꯂꯣꯏꯕꯒ ꯍꯥꯏ ꯀꯗꯦꯡ ꯇꯥꯗ ꯇꯧꯒꯗꯕ ꯏꯊꯧ ꯂꯣꯏꯔꯦ
ꯂꯥꯏꯔꯦꯟꯁꯤꯒꯤ ꯃꯔꯨ ꯃꯌꯥꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯇꯥꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯧꯅꯕ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯖꯤ ꯑꯃꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯁꯖꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯨꯟꯅ ꯑꯅꯤꯗꯣ ꯌꯦꯡꯅꯩ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯅꯗꯅ ꯃꯈꯣꯜꯗꯨꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯅꯤꯗꯣ ꯆꯦꯟꯁꯤꯜꯂꯤ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯁꯖꯤ ꯑꯃꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯎꯔꯛꯏ ꯆꯥꯎꯈ꯭ꯔꯕ ꯃꯁꯥꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯁꯖꯤꯗꯨ ꯌꯣꯠꯁꯤꯟꯗꯨꯅ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯀꯧꯕꯅ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯖꯤ ꯌꯥꯝ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥꯗꯣ ꯅꯥꯟꯊꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦ ꯁꯖꯤꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯑꯔꯦꯝꯕꯅꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯗꯦꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯆꯤꯡꯗꯨꯅ ꯄꯨꯏ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯪꯉꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏꯁꯨ ꯁꯖꯤ ꯑꯁꯤꯒꯨꯝꯅ ꯃꯕꯨꯛ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯈꯤꯕ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯁꯖꯤꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯂꯥꯏꯔꯦꯟꯗꯨꯅ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯑꯍꯤꯡ ꯃꯃꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯈꯥꯝꯄꯥꯠꯀꯤ ꯇꯝꯊꯤꯔꯕ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯦ ꯑꯁꯨꯝ ꯇꯧꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯔꯦꯜꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯌꯦꯟꯗꯥꯗꯣ ꯁꯝꯖꯣꯛ ꯀꯣꯅꯨꯡꯒꯤ ꯂꯩꯃꯀꯣꯟꯗꯣ ꯋꯥ ꯋꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯟꯅ ꯅꯤꯜꯂꯤ ꯂꯥꯡꯕꯒꯤ ꯅꯣꯛꯈꯦꯕꯒꯤ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯤ ꯂꯩꯔꯤꯛ ꯀꯣꯝꯕꯤ ꯐꯥꯎꯕ ꯆꯔꯩ ꯐꯤ ꯁꯥꯗꯦ ꯑꯌꯨꯛ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯒꯤ ꯅꯥꯛꯇ ꯄꯤꯡꯄꯤꯡ ꯑꯃꯗꯤ ꯂꯨꯏ ꯂꯨꯏ ꯁꯌꯦꯡ ꯅꯤꯡꯁꯦꯜꯗꯣ ꯃꯥꯡꯗ ꯊꯥꯗꯨꯅ ꯌꯦꯡꯂꯤ ꯐꯖꯅ ꯃꯥꯏꯊꯣꯡꯗꯣ ꯃꯥꯒꯤ ꯄꯣꯁꯤꯒꯥ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡꯅ ꯃꯥꯡꯗ ꯊꯦꯝꯗꯨꯅ ꯊꯝꯂꯤ ꯁꯤꯅꯕ ꯂꯤꯛꯀꯣꯜ ꯑꯃꯗꯤ ꯑꯇꯩ ꯂꯩꯇꯦꯡꯁꯨ ꯃꯥꯡꯗ ꯂꯩꯔꯤ ꯄꯣꯁꯤꯒꯥꯅ ꯍꯥꯏ ꯄꯤꯡꯄꯤꯡ ꯄꯤꯡꯄꯤꯡꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯝꯂꯥꯡꯗꯣ ꯋꯥꯒꯤ ꯁꯝꯆꯦꯠꯇꯨ ꯄꯥꯏ ꯑꯝꯇ ꯆꯥꯡ ꯃꯥꯟꯅꯅ ꯍꯥꯠꯊꯔꯛꯎ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯤꯡꯄꯤꯡ ꯋꯥꯒꯤ ꯁꯝꯆꯦꯠꯇꯨ ꯄꯥꯏ ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡꯗꯣ ꯆꯥꯡ ꯃꯥꯟꯅꯅ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯠꯄ ꯍꯧꯔꯦ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯤꯡꯊꯤꯖꯩ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯁꯨ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗꯨꯅ ꯍꯦꯟꯅ ꯐꯖꯊꯣꯛꯅꯕ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯍꯦꯟꯅ ꯐꯖꯊꯣꯛꯅꯕ ꯃꯒꯨꯟ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯃꯔꯦꯝꯕꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯀꯦ ꯁꯦꯝꯕ ꯀꯦꯕ ꯃꯧꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯖꯕꯗꯣ ꯍꯦꯟꯅꯕ ꯃꯊꯣꯏ ꯍꯥꯞꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯂꯥꯡꯂꯤꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯌꯦꯡꯉꯣꯏ ꯂꯩꯔꯤ ꯉꯁꯤꯗꯤ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯟꯅꯤꯡꯉꯤ ꯂꯩꯀꯣꯜꯗ ꯆꯪꯂꯒ ꯂꯩꯔꯥꯡ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯦꯛꯂꯛꯎ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯥꯝꯗꯨꯅ ꯍꯦꯛꯂꯛꯄ ꯂꯩꯔꯥꯡꯗꯨꯅ ꯅꯥꯆꯣꯝ ꯁꯦꯝꯕꯗ ꯍꯣꯌꯥꯔꯦ ꯋꯥꯔꯤꯁꯤꯒꯤ 24ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ